Salai Tarek ki firal khong netuna Karem Kathainakhiba Kuki KHUTLAI PAIBASING Cheirak Pigani Haina Governor na Thajaba Pirakle Mla Ibomcha Salai Tarek ki firan khong netuna Karem Kathainakhiba Kuki KHUTLAI PAIBASING marangi matung inna Cheirak Pigani Haina Governor AK Balana Thajaba Pirakle Haina Lamlai AC gi MLA Ibomcha na phongdokre ngasi sekta da leiba hidam pat Rajya Sabha gi MP Laisemba Sana Zawba loinana nungthabi khubam yengsinba lakpada MLA Ibomcha na phongdokhibani MLA na makhata na haiki Hauzik Manipur miyamna thengnariba awaba singi matangda ngarang MLA K Syam Sapam Keba Dr. Shapam Ranjan U Debel RK Imo Dinganglung Gangmai amadi mahak masa yauna Governor AK Balaga unaduna wari sanake MLA Singh aduna numit kharanigi mamangda afaba KHUTLAI paiba kuki terrorist karana Salai Tarek ki firanda Karem Kathainaduna khongpak na kawkhibagi tawong aduna matam khara ingtharuraba lan amuk hauraknabagi masak ama oirakadore makoibu faraga matik saba Cheirak Pinawa taksin ki haide maduda Governor gi maikaidagi handak kangpokpidu nongmai paraga football sanaba yaukhiba sing fakibagum maitai gi Salai Tarek ki firanda tawaidaba thabak tawkhiba sing faraga Cheirak Pigani Haina Thajaba Piki haide